Chahi lising kaya puwari lejarakaba akogi yamdamsigi puwari se matam sang akoina miraiduna lakpa maram ulkanda akoina puwari bu mapumphana khangmai sang se masin nemakpana kanaguma mioi kharana puwari ase makoina pama mongda semdok sadu kanda puwari su lana makoina pama mongda semdok sadu kan irakpa paper article singma laina kya sina akogi puwari ase miyam da lan uhanabagi thabak ase ngasi phawle leitana tawrakli asiguma lan irakliba paper article mali laina singma ase masi akoina matam sana thinghodaba amadi react tawdabana irakliba aranba laising ase mapal lebaki miyamna masi asumma oina oirpagi fium asida lagle haiba pibam asidagi Kangleipak Students Association akoina mapum phana khangmo watliba akogi yamdam asigi puwari sing ase mapum phana haurakliba mahairoi singda khanganabagi pandamda mamang chahidagi haurakanda first state level Kangleipak history competition haidana akoina pangthok chakhi adugi makha tarakpa oina chahi asigi su lagliba September gi tang 16 da second state level Kangleipak history competition ase pangthok chagadori haiba history competition asi akogi category ahum thongna pangthok chagani ahama category da class 7 9 8 ani suba category da class 9 amusung 10 pangthok chagani ahum suba category asidana class 11 amusung 12 da pangthok chagani haiba competition asigi akogi syllabus na singba akoi leijare haiba syllabus asi class 7 9 8 gi syllabus ase akoi 1891 daina 1947 masigi manungda akoi pangthok chagani aduga category B gi oina class 9 amusung 10 asi akogi syllabus si 1819 dagina 1947 mawda pangthok chagani aduga category C gi oina di 33 CE dagi haurakanda akogi 1949 fawgi manungda pangthok chagani haiba competition ase only competition khak ubidaba horaiba mahiroi singnasu amadi leibiba parents singnasu masi akogi puwari bu masak khangnaba honabada KSA na honajariba asida parents singnasu support tawbirakanda haiba category ahum asida chaliba mahiroi singase parents singnasu yaingai yahon binaba honabiyu haibse KSA gi side gi appeal tawda pangthok chagadoiba district competition ase akogi baki leiba district mangada pangthoknaba sem sajari aduga magi akogi pangthok chadaiba competition ase gi trend explore the history of Kangleipak Manipur haiba theme asida akogi pangthok chanaba sem sajari